Thiba khangna leirakhiba Abhinas amadi Anthony ki aroiba mathau mangam ngasi pangthokre. Haukiba chahi 2023 gi May 3 dagi hauna Manipur tholiba irang asigi manungchana 2023 gi November 5 dagi ngasi fawba thiba khangna leirakhiba akhama wang leikai dagi maibam Abhinas apokpa maibam Hemanta amadi Ningthaujam Anthony apokpa Leikhidraba Ningthaujam Sundar gi aroiba mathau mangam ngasi pangthokre. Ngasi akhama wang leikai da pangthokhiba leiron chanbagi thoram aduga mari leinana thaudo asigi matangna semkhiba JC gi member Chongtham Basandana Fongdokhibada Kuki Millitantsingna micham miyam kayagi yum kai maina tumna thadokpagada natana pikli bangang yauna miyoi kayabu tamthina hatkibagi manungchana kumja 2023 gi November 5 da awangseng maida thaba amagi chatkhiba chahi nauriba maheroi ani mafam khangdana mangkhiba dugi langla langjin puthokpinaba lenga ki mai kaida kana taksin ki adubu ngasi fawba makoi ani gi chapchaba mari makhong amata khangdabana imung manung amadi leikai miyam ga tanaraga pangong na mahut sinduna makoi ani gi aroiba mathau mangam pangthokpani loinana mafam khangdana leiriba angang ani gi imung manungda authority gi mai kaidagi angamba mateng pangbina basu authority gi mai kaidagi taksin gani haiki constitution da thajaba thamlabadi miyam gi awaba kokpa ngamgani Twkhidoire Manipur tholiba irang asina maram oiduna awaba chaiteng khangliba lamda masigi miyam na laiba asigi leiriba Constitution ki principle sing da thajaba thamduna Constitution na laibak miyam na piriba kudong chaba sing adu fangnana bohotna gadabani Manipur hariba state asi yamna pikpa state amani apikpa state ama oirabasu lamda masigi miyam na charaba awaba kaya ngasi fawba thingna duna lakli laiba asigi leiriba Constitution da thajaba thamduna mangda tawu gadaba thabak sing changsilabadi sungsoi soiduna miyam gi awaba kokani haina Supreme Court of India gi Justice and Judicial na fongdokhre lok chatharabadi telaba matamgi manungda solution prokpa ngamgani gabai Manipur thokliba tha kungomdoi fazila kadaroba karamba matam loishinduna mausagum tangdu laitaba fibamda hanjilakani haiba tambang amdana leiriba irang asibu loishinana ba state asida leiriba kangnu furup singi marakta dialog chatharabadi thuba matamda ingtapa hanjilakpa ngamgani haina Supreme Court of India gi Justice Mangana Saba delegation team adubo luchinglakhiba Justice BR Gawai namansi Manipur High Court lingkhatkhibagi chahi taragani thoi farakpagi pangthokhiba thoram aduda mahana fongdokhi Manipur ingtapa hanjilakna bahona bada community khudingmaki thodang mathau ta Union Law Minister Laibak asigi Minister of State in charge Ministry of Law and Justice and Minister of State Ministry of Parliamentary Affairs Government of India oiriba Minister Arjun Ram Meghwalna lamdam masida tholiba conflict asibo loi sinduna mahausagum tangdu laitaba hanjilakna bahona bada lairiba community khudingmaki thodang mathau tai haina fongdokre wafam asing asi Manipur High Court lingkhatkibagi taragani thoi suba mapo kumon thoram Chungmairong da laiba Manipur High Court Complex da pangthokpada saruk yarduna Justice Arjun Ram Meghwal na fongdokhibani thoram aduda mahangna makhata na hai athuba matamda Manipur da ingtapa hanjilaktuna Narendra Modi gi miyeng makhada laiba asibu Bixit Bharat oinana ba chawkhat thorangi paikhaliba thabak asida saruk yaba ngamgani lengana paikhaliba mahusagum tangdu laitaba hanjilakna ba honariba asida aihak isana tana laiba asida leiriba mipum khudingmangna athuba matamda ingtapa hanjilakani haiba yamna chawna thajaba lei haina fongdokhi thoram aduda mahana makha tarduna ngasi Manipur High Court na taliba telaba matam asida lauriba thodang asi aduki matik singthaningai oi laiba asida court lingkhatnabagi damak lenga ki maikaidagi punna lupa crore 7,210 sanction tawkre Manipur High Court na virtual hearing gi khuthangda chathariba tongan ba case amadi court project kaya implement tawriba asi singthaningai oi chada 90 gi thabak Manipur High Court na matam chana loishinba ngamli hauji khumang chawsin na Manipur High Court na paikhaliba tongan ba project sing asi gi mathakta corporate social responsibility CASS scheme implement tawnana ba honarabadi amuka hena singthaningai oigani haina sumangna makha takhi thoromaduda sarugya khiba Manipur gi governor Joy Kumar Balana Manipur High Court lingkhatkibagi chahi taragani thoi suba mapo kumon thoronga mari leinana governor na Churchandpur da nauna sagadoriba district amasung Sanchez Court ki foundation stone rep uyung tamkhre Thoramaduga mari leinana mahana makhata na haikibada Manipur da judiciary system da mausadagi hauna maipangna chatharakibagi khudam kuchu amasung pachada mayek sengna yauri matamgi matungina Manipur da judicial administration da ahongba kaya lagle Imphal Mayol da leiriba Chairap Court asi state asigi judiciary system haudorakhibagi mayek larba khudam amani leiba asi da ningtamba fangdringai Manipur state darbar na civil amadi criminal gi wild bichar chatharaktuna laki ngasi pangthokliba thoram asi chahi taragani thoi farakpa khakki palan tawba nate state asi da ningsing bathoktraba matamdagi amaga gi marakta kanglu furuf khaidana lamdam asi da leiriba miyam pumnamakta chumba wild chatharaki haibagi chawthok saban numit amani hainasu mahakna singthaki ngasi pangthokiba thoram aduda Justice BR Gawai Justice Bikram Nath Justice MM Sudesh
Justice K.B. Biswanathan amadi Justice N. Kodishore Chief Justice of Manipur High Court of Justice D. Krishna Kumar Court asigi Justice A. Bimol Singh, Justice A. Guneshwar Sharma, Justice Golmai Gaifusil Lu amadi Advocate Fraternity Gimioy Kaya Sarugyabage Loinana State asigi Chief Secretary, Security Advisor amadi DGP Su Sarugyaki. Naronda Changsilakpa mitop Singh Khandoklaba matungda Kanglon Chumna delimitation tawbiyu tombi Supreme Court na thaong gi manungda delimitation tawnaba thamlakhiba wafam adu afaba khongthang oirabasu naronda changlakhiba mitop Singh Khandoklaba matungda Kanglon Chumna pangthokpiyu haina Siva Sena Manipur gi President M Tombi na mari lenaba singi pungning chingsilakli Babu Parada laiba party siga office ta pangthokiba pawgi mifam amada wafam asi phongdola duna makha atana hai Manipur kansi hairabadi NRC chana hanba yamna maktangai fade maramdi ising ichawgum Myanmar dagi changsilakhiba Chin Kuki Jo Singh asi hana masak khangdokpa mathau tai Samjin sajinba adar pai duna Indian citizen gi maikhum uptuna chingi lamsingda khunda silakliba asi restrify tawduna Samdok haudrabadi ethnic imbalance laktuna delimitation process ta choba khurau thangba ama oigani kumja 2001 fawbada Manipur gi chingilam kharada hengalakliba mising asi yamna abnormal oiba mawong amani fiba masida delimitation tawkhiba tarabadi tampakta assembly sheet hantarakpa yabagi achoba maram ama oi maram aduna housing Pek Adar Pariba Myanmar National Sing asi ningthina khandoklaba matungda delimitation pangthokpana achuma khongthang oigani haina mangna makha tana phongdokhi